ꯊꯝꯖꯔꯦ ISTV ꯄꯥꯎꯃꯤꯌꯦꯡ ꯇꯥꯕꯤꯔꯕ ꯁꯤꯃꯨꯇꯔꯥꯝ ꯅꯣꯛꯆꯔꯦ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯆꯍꯤ 13 ꯒꯤ ꯃꯇꯨꯡꯗ ꯁꯔꯃꯤꯂꯥꯒꯤ ꯃꯊꯛꯇ ꯁꯤꯔꯤꯕ ꯃꯔꯝ ꯆꯥꯗꯦ ꯍꯥꯏꯅ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗꯒꯤ ꯊꯥꯗꯣꯔꯛꯈ꯭ꯔꯦ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯊꯃꯣꯏ ꯁꯦꯡꯅ ꯃꯍꯥꯛꯀꯤ ꯈꯣꯡꯖꯪꯒꯤ ꯃꯇꯥꯡꯗ ꯃꯣꯠ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ Sarmilagi punsibu ngak sen bahayabasi Manipur Sarkargi firepni haina Deputy Chief Minister Gaikhangamna phongdokre amadi Manipuri law na Nepal suba schedule da chankhiba chahi kulumdoi mapung pharakpagi thoram Manipuri law gi numit pak sanna pangthukna khre hauji mapung eba pau Landam sida Armed Forces Special Powers Act 1958 lauthu maram sadana mi hatkanu miot minai chathaganu haina sahi 13 chupna mayada ising marik amata tadana chara henbagi khongjang chatharakhibi irom chanu Sarmilagi mathakta masa matomda sijanaba honai haina shirakliba maram chade haina ngarang District and Session Judge Manipur East A Guneshona ruling pikraba matungda ngasi haungnabi matung ina judicial custody dagi thadoktuna maningtamna chara helan khre ngasi numidang wairam pung 5 minute yang khairom chatpa matamda sahi 13 chupna Jennings Hospital gi security ward ta tongana semduna thamba mafamdagi mahak thadorakhi mangjongna na ngaiduna leiba national media yauna lamdam sigi masing yamlaba media singna India gi ain gi thongda ahanba thodok oiriba adugi paulongna bagi damag mangjongna na thomjindun leinakhi mahak hek thadokhiba matungda paumi singda mahaki aningba apamba sing phongdokhi mahak thadorakani haibagi pau phangbadagi mahaki khongjangbu saugatuna lakhibi sakalgi luchingbi singna sem saduna ngaiduna leikhi mafam adudagi thadoraklaba matungda sakalgi office tana puraktuna Sarmilana thadorakpa mikuptagi chara henbagi khongjang changsinba hokhi paumi sina hangkiba tongan ba wahang singi paukum piraduna Sarmilana phungdokhibada sahi sangna chara helaklaba matungda mahakpu maralaiti haina thadorakhiba asi nungaiba poi adubu mahakna pamliba pandam malemda santi purakpa maram sadana mi hataba amadi miot minai chathadaba haiba wafam asi phangdriba fawba khongjang handokloi magna khongjang asi first unto death nati phongdokhi ai victim nati hai base miyam da khanghaninge ai lana interest nati ai khongjang je hai base miyam da khanghaninge ai gi da ina forgery base do or die hai ba dom da nang tawri se yaning de hai ra badi loi channa ba du sinbiro laiba wa hai ba du oina yaning abadi amtang ting launa sirasi sang hai dana asigi ting sineba ina miyam dagi asa tabjari se mi yang khaidang adu gi ting du do piyo bo sorry bungo ay asiboti hona bani ko hai ba du gi ting do mi yang khaidang na phudo piro bo Center da NDA gi anoba government lakle government asina abspa lokthokani haina khanbra amadi nahagna India gi Prime Minister da kari pauzel piningbagi haina paumi singna hangkiba wahangi paukhumda Sarmilana mag India gi democratic citizen ni mahagna taliba davi asi micham miyam safana bani hiramasigi matangda India gi Prime Minister na marai ani longna thabak tawhaning di haiki ai je Indian democratic citizen namani haibaji adu Indiagi Prime Minister na mabukta phawbiba pamne adu matung taba oina aigi democratic right si man tawri si chumbra lanbra haibadu da yaningi natraga yaningte haibadu hadi mayek sengna pame haibadi Chinnani longdana yaningdare Amaromda Sarmilagi punsibu ngak sen ba haibase Manipur Sarkar gi firepni haina Deputy Chief Minister Gaikhangamna phongdokre ngasi Congress babanda pangthokpa paumi kharaga unaba amada mahangna wafamasi phongdokhibani mahangna makha taraduna Sarmilagi mathauna tamjaningai oi malemda atangbani mahangna sangsiliba khongjang asi marnai nate leibakini sarkarna mahaki punsi kannaba hotnabani mahangna aningba phongdokpada sarkarna apanba piba karisu leite ngarang court na mahakpu thadoknanaba hukum tawbagi matung ina ngasi numidang pung 6 taramdai da thadokre mahak thadokrabasu mahaki punsi asoengam thoktanaba Manipur sarkarna hotnagani Home Department na mahaki phibam sep oibra oidabra haibadu mikup na hum singna yengsili phongdokli mana sang leba khongjang se marnai nete lebaki ni adarsu ma se yani makana magi
punsi se yamna akhoi gi mukta manipur praja sing mukta manipur state gi yamna precious ba punsi to oire maramada nama kari kari thohan ninde ba thohan ninde ba na government na magi punsi se kanina ba lokal state yamni madu ma haras to na ba na tagana ma na kan ngang ba khotning ba magi apa ma phung dok ko de thing ba de adu de mukta ma se thambana te hajani jikse ma punsi sangba aduga tekta kaida ba se state sigi amatangai ba du ba wakhan ba Nakalamarom da lamdam asida ILP chana hanana ba khona bada Manipur sarkar na delaying tactics tawduna lei haiba wafam asi aran bani mikup amata panthadana pandam phangnana ba kanna khonari haiba wafam gaikhangam na phungluki kanagumba akang hai singna system asi chana ba yare haiba maram chaba wafam puthok labadi madu thabak ta onthok na ba khona gani haujik aikhoi masel gi marakta taisin na ba matam natre serial oina khanarak pa matam da su atai atopa rasanti dol gi maraktagi maram sada ba wafam kaya phungdorak pasilai bakthi bani araiba isu natabana phagi tadana ba ikup na hom singna yeng bada matam khara changbani phungduki tawda de masi issue se yam live issue da tabani da phagi ta ya da da state amadi government state adi makanya Manipur praja sing amadi civil society में हमसे जैसे अंगाव ताबे जावनते अलगा से भगितान में याद बदलते याम सीरियस ले खला कांदा मा कुंमा ना ये नहीं मिल कांदा तरम जगह दा लिचल लगा आय से मदी अकुन पाम बा कने से इंटरेस्ट से इम्प्लीमेंट तो यागदरा तो मदु को कन्न थबो मसी मैम से लौर सुप्रीम कॉन्स्टिट्यूशनल एक्सपर्ट तंगाई बददी चलगा हंगदबनी है फाउसे स्टेप लोकली है को अरे कोई मणिपुर की इंटरेस्ट प्रोटेक्ट तो से पुनम के इंटरेस्ट नहीं हजरी को मसीदा को दोला दोली खाइनिंग लेते माइगई खाइनिंग लेते नुपी निपा खाइनिंग लेते वी आर वन अब ऐसे ही फिल्म नदी Manipuri ko puno manana liminari yan si pang changi hajiri ko ing soli singam ka sama palmar phudrani thoigi August tang kunda Manipuri lolbu Bharat ki nipan suba serul da chankiba numi puning singduna ngasi thorom pangthok na kre Manipuri lol na Nepal suba serul da chankiba chahi kulumdoi mapung pharak labasu sayet naba amadi lingzen manadabana ngasi fawba Bharat ki currency note ta yawbungamdre MPP na sinduna party asika ofista palan thoram asi pangthoke Manipuri singi marakta chayet na ba amadi lingzen manadabana mayek asi currency note ta yawhan ba ngamdabani hari ngasigi thoram atuda MPP gi president N Sabakiran chief advisor Dr L Chandramani Susarukia ke president Sabakiran na Manipuri lola si nipan suba serulda channa ba hona bada matam atuda MPP na sarkar paiba maramna achoba thodang yakhe matam atuda MPP su party asigi mioi ni haike mahang na makha taraduna Manipuri lol asi awang nongpok Bharat ta pau phaudok phaujin tauba maru oiba lol amani sahi kun hena currency note ta yawhan bangam daba asi laibak thibani ngasigi tharam aduda recommendation ama lauraga thabak ta onthok na ba sarkar da takshin gani haike 1992 da Nepal suba resolution ki loan je Bharat ki currency da haptre maram budi myam lere sarkar ki karge masi ki maram se ko election birba ngasi matam amagi Manipur University ki linguistic department da professor obiramba MS Ningomba ma yawi matam dugi nipan chubalon se channa bohna bada sobo thogam lobiramba khana ki deputy chief minister oramba Dr Chandramani yawi re masi function ji da maru ena subaina tambigani aduna isam samna hajar bada masi ki nimit se Manipuri singna Manipur di level ko na kaubi aro to amani sing ko na si parliament to jeni Tharamadhuda saruk yakiba professor MS Ningombana Bharat sarkar ki maikai dagi Manipuri lola si currency note ta hapnana ba kayarak hanna khangalak palekre Manipur official language act ta Bengali script na
oibana Bengali mayek natraga maitai mayekta oirabasu yai haina Central Institute of Indian Language na khangalakhrabasu maitai mayek kunmanga kuntaruk amadi kuntaret na chingbagi group singna amagi mayek amana yaroi haina chayet naba amadi lingzen manadabana maram oiduna ngasi fawba currency note yahan mangamdabani pumnamagasi lamdamasigi miyamna thoganjabani Manipur Official Language Act asisu amend to watangai fade haina magna makhata na phungruki Ada yang nak baca mereka itu alternatif tu kan si api dan si api hari apa tu, ya dia kali ini pun tak mengai dia apa pun tidak api pun mengai dia, ida kau mana pun mengai pun tidak kangkung dia, ada nama si di kangkung dia ni macam mana, jadi kau tu ni, ada kau ni iral ni, siapa mereka, people dia kau ni, ini kita lepas, so mana lama ni. Amaromda Thoramasi M Suna Sinduna Kulumdoi Suba Manipuri Language Day Haina M Su Headquarter the Panthoki Matamaduda Nipan Suba Saruda Janna Bahonabada Achoba Thodang Lokiba M Sugi former president Layau Thabam Saratchandrana Athoiba Mithunglen Oiki Manipur gi Mahairu gi Sangstan Singi Luching Bat Luching Bi Amade Civil Society Organization Singi Miyoi Singyauna M Su Headquarter the Panthoki Bathoram Aduda M Sugi President Thiam Nares Manipur University gi Manipuri Department ki Head of Department S Sanatombina Maru Oiba Miyoi Sing Oina Sarukya ki S Sanatombina Indian Constitution da Manipuri law na Nepal Suba Schedule da Chankraba Matungda India gi law kuntra nipana su Schedule da Channaba dabi tawre Matam kaya sangna law asibu Schedule da Channaba honaraba matungda mai pakibani magna makha taraduna Manipuri law na Nepal Suba Schedule da Chankraba matungda national gi oiba exam kaya da masing yamna Manipuri sing saruk yaba ngomkhalakle law asibu aikoina hena sakwat hanaba honamina si haike Aigi puari khangbatai aigi horofam khangbatai madu khangiba mi amana learning ba subject so lawsanu prithibi gi mapam amada chatsanu ma kai dawnu ga mai thi ba hongna lo aduma mai pa ka la kani jadi mayam amagi mamangda ai metai ni ai metai jati ni sigumba mapam amada gi la pani aise hai ba number bisa ko do aduni sake se hojiki matamda ai kana loan culture sipuna makaloina na aina pami ba subject tu tamba matamda aigi horofam aigi loan aigi culture sikudin maksi khamne sani na bacha Patriotic Writers Forum na susinduna Manipur Press Club ta Manipuri law gi numit thoram pangthoki thoram asida Saita Academy Manipuri Advisory Board ki convener S Bihari forum gi Vice President Ragule Sangthem Professor Chungkham Jasobanta su sarugya ki forum na piba Pacha Maitei Literary Award in Solutionani Taramarida S Umanda R Rating Tangkol Literary Award 2014 da Dr. N Roshni Kumar amasung Dr. Sarojna Lini Party Literary Award 2014 ke nilakanta da piduna ikai khumnabut ke Kulumdoi Suba Manipuri Law gi Thoram Cultural Forum Naharo Saita Premi Committee Manipuri Literary Society Manipuri Language Development Committee Laimaral Khorjai Kol amadi Manipur State Sumang Nila Council na susinduna Dem College Campus da laiba Dev Literature Center da pangthoki Thoram masida L Iboton Professor P Navasandra Dr. S Lanchenba L Sarachandra Dr. K.S. Sarojini P.S. Gunasandra Sharma amadi Professor P. Gunindro Susarugya ke Layau Thabam Sarachandra na Mayek Literature amadi Lol amagi leifam thokpa machak leiraba Manipuri lol asi classical language da chanba punna honaba matam oire India gi oina lol taru classical gi thak ta chankhre Manipuri lol su chanba ngamlabade lol asibu sakwat hanbada khudung saba kaya marum phangani haike madadagi ko handadi ai koi su Manipuri language se Bharat ki classical language mo koi bi masak to chap chanri sini ko ai koi literature di matik chaba adagi koi script koi isagi script lejai hariba sing asi da matik chala koi sahiत्य ki kari kari adagi record bayam me koi su lejai Manipur State Council CPI nasu Manipuri law gi numit irawat baban da pangthoki Thawamasida State Secretary Dr. M Nara B Sharma amadi L Sotin Kumar su sarugya ke Manipuri law Nepal Suba Sarul da chankhiba chahi kulumdoi suraklaba fawda currency note ta yahon bangamdre masigidamak punna honamina batai state ki department khudingmak ta ekhoi gi law da paw phawnaba application ibada ekhoi gi mayek sajina batai masina ekhoi gi law mayek sakhat hanbangam gani haina wangang khiba singna phungdok na ki
Lamdam sigi nupi singbu sentok lambi piduna hena phaba thakta amadi mutkhigadauraba langnai bagi mawong kannaba honabi nupi ama government nam ing sangba watpadagi ninghanaba faure hiramsida report ama Imphal gi Kokaitil Moirang Pureldagi Masagi Sahi Angkai Taruk Surubi Oinam Siama Manipur gi manungda khwaidagi hena mai faklewi handloom industry linkat pis nupi singni manungda janmami oiri Mapur bai ming Oinam Jati Chor koye Achet pidam lebi khonaba kanbi nupi asina ngasidi sinai bi nupi chanirom thabak pi bangamle Oinam Sama English Masa pan humdra mari dagi Marputruk phoba state ki veterinary department ta LDC oina thabak torongki Lamdam sigi nupi sing senthok lambi piduna mipal tangna lehenge amadi mutki godraba moithap naiduna phi sabagi chanabi hingat hange ba wakolonda English ma chapan Marputokta white collar job thadoktuna phi sabai sinpham asida changnat kibini hairi kanno hunaragadi ka thabak macha amadagidi sine hena ai thanda sunataba mayam amasu tawminaba yaba service tang tanadok sarpudi sumaina tawdana karimba adu khangba kanbam di changiko Maki Makada Self Help Group Sengwatuna Honor Ping Mahina City, Kaksing Kuno, Tawal, Lilong, Samuro, Hyangtang, Nambol, Kwakitel Amadi, Awang Kununa Singbada, Maki Branch Hangdukuna, Nupike Tabak Piri. Mapalam de Lang Pusilapi Mota, Lasima Pal Leraga, Nasi, Miro, Naming, Tabadi, Hena, Kanga Draba, Kaptring Sinaduna, Moitap Naraga, Putopal Langna, Yungi Potokia Putokli, Maki Potok, Indiagi, as over city sing the Yamna Pamna, Lena Vadanatana, Mapal Levak of Hawa, Tadu Ihana, Handakta, Istv News. Akanana unabamada sama devina phongdoroki mahaki honajaman masa khangiduna state ki commerce and industry department na state award amani merit award piduna ikai khumna khre national award ki dama khalle haiduna english ani nipan da che tharake adubu yamna ngakpo mongda award longna plane ticket tharak tabadagi lobu chatkide hairi national award sing mong chana firkhidabaduna atai award sing pinabagi dama tongan ba atai award sing pinaba khalak su lobu chatkidre hairi Tomba madi yamang mayang thengoluna na paudam jeriba Richard Ranjan India ki security force samadi police na Manipur da chathaba fact encounter ga mari lainaba wafam da Modi government na Supreme Court ta thamliba wafam asi lebak miyambu amuksu themjinba amuksu minamba mamai makok samnadaba warolni fact encounter da senaba mara leiba mi amata lemna thare haina wasat libasi hingsabina sari sonbaga pangkhakni haina UNLF na phongdorakli Liberty Director in charge M Sakhen na thorakpa cherol amana Supreme Court ta warep asibu piriba government asigi luchingliba Modi Masama in Solutionani Anidagina, in Solutionani Taret Fawada, Gujarat Sathakiba, fact encounter Kayada, Sound January Bamuini. Gujarat Tokiba, Lebak in Batungna, Kanakraba, Isarat killing, Sarabudin Seki Mihat, Tushiram, Prajapati Mihata, Modi Nakari Tokibage, Amadi, Hauzik Lanmigi Mako Oiriba, General Dalvir Singha, Suhak Masamaksu, Manipuri Masa, Hum Hatpada January Ba, Indian Security Giluching Mani. Asigumba miyosing asina luchingba lengak asidagi Manipuri miyamna fact encounter gi matangda achumba wayel tawrakani haibagi karisu thajaruningai leiti hari extrajudicial killing da chenaba maraleba miyosing lemna khak tharoi haiba wahisi lenga khudingi medical ward oina lauduna lakli adubu operation bluebird hairangoi thong mi hat tera kaitel fairing rims massacre Tonsem Lamkai Nihat Amadi Malengi Massacre gi Wayal Chahi Tarakun Helava Fawada Namsinduna Thamni Wayal Chathadre Indian Force ki mahuzalaba nupi amabu tamthina otnairaba matungda hatokiba thangjam monorama misigi achumba wayal miyamda phangandana leiri Tongan ba mihat ki thawdo kayada leibak ki awang bathaki wayal sang High Court amade Supreme Court ki directive ki makhada semkhiba inquiry tarataret inquiry act in solution amaga chamapal yangkhaini thoigi makhada judicial officer amagi makhada sathaba case mapan amade thangjam monorama gi akhanaba upendra inquiry committee punna inquiry kuntaret ki report ta case kuntaret mak fact encounter ni hairabasu action amata lawba ngamdan leiri Ahoina du matam dugi pan ki ba lenga mapusingna miara sida chenaba Indian Force ki lanmi sing amade police ki miyo singbu mathau sangduna phamthol piri ikai khumna duna yokhatuna thamli abstragi marumda miha sing asida chenaba lanmi sing maralai de khangna lenga ga sigi constitution amade law court na karisto bungamdre Irom Janu Sarmilana Chahi Tarahumde Hena Abspa Lokthokina Batara Hinduna Hongjang Sangsilabasu India ki tongan ba atei leibak sing human right Organization amadi Media House Tara Nipalna Punna Abspa Ripple Taunaba Leibak Sinba Thungna Khongjang Sangsilabasu amadi Jivan Reddy Committee na Tamthiraba Ekasi Lokthokina ba Khangalabasu Karimata Thausadana Leiribasini
Egasi semdokadabani haiduna commission amadi committee kayana khangalabsu lengagasina egasibu lokthokhinaba natraga semdoknaba karigumba thabak amata lokhatre zerolasina makha taraduna indiana ekhoigi lebak amasung manipur gi miyamda otnairiba chathariba mihat bipun mi ama oina hingba ngamhandriba political amadi civil right violate tawriba nat saktam ngakna lebak ama oina hingba ngamhandriba maning tamba sadmilon semgatpa ngamhandriba pumnamak asidagi kanjanaba amata ngairaba lambidi lebak miyam hopna ningtam lan thengnaminaba asini hari haujiga tembrem tlojari break matungna mayam utaram nokchari Landam sigi apun bagi saktam sakatna ba hona bada mariba ki yai fagani hairabadi mathwai thadok pangamba Rajiv Gandhi kumba luchingba singi wakhalol landam sigi luchingba singna tamjaningai oi haina industry minister Govindas Konthozamna ahan ba Manipur Rifles ki banquet hall da Rajiv Gandhi bu ningsingduna pangthokpa sadbhavna divas palan da haikre Thawamaduda Chief Secretary PC Lamkungana athoiba mithungnen sing oina sarukya ke Thawanga mari leinana Industry Minister Govindas Konthozamna lamdam amabu saukhat lamjel da khumangyang na sangsinana ba hona bada miyamgi damak amadi jati gi damak kathoktuna thabak tawangamba matik sabalu chingba darkar oi Rajiv Gandhi gumba matik sabalu chingba ama Bharatda poklambana ngasi Bharatna Prithvi gi saukhat laba lebak kaya ga sangdamna ba ngamlibani phongluke Bharatda leminariba tongan ba kanglup kaya gi marakta mama haidagi hongna nungsi sanana leminarakpasi haibadi unity in diversity asi ngasidi kanglup masel gi marakta yengthinarakpa amadi hingsa gi thodok kaya na ayat papirakli thodok sing asina miyangi ingna chikna lejaramba punsida tangta da film thogalakpa matam asidadi palan thauram asi pangthokpagi maruiba adu amukasu helalle Amaramda Rajiv Gandhi gi humbudra suba mapo kumon thauram ngase Manipur Pradesh Congress Committee na sinduna BT Road laiba Congress Bhavan da pangthokre tharamadudha MPCC gi Vice President Timangi Babu na luchingduna Rajiv Gandhi gi photo da lai sukatke tharamadudha MP Dr Timainya Minister Ngamthang Hauke Parliamentary Secretary Victor Kaising MLA amadi Congress ki karmi kaya su sarukya ke MPCC ki Vice President Timangi Babu na aikoi punna thabak tawminasi haina wasaklauke Nungthilgi matamda su Congress Bhavan da laikhidraba Rajiv Gandhi gi humudra suba mapo kumon thauramga mari leinana sadbhavna gi thauram pangthoke tharamadudha Deputy Chief Minister Gaikhangam amadi atai Congress karmi sing su sarugya ke tharongi sarukam oina RIMS laiba Blood Bank tasu National Student Union of India amasung RIMS ki Department of Immunohematology and Blood Transfusion na ani na sinduna idan tawgi thauram pangthoke Congress Karmi Amadi NSUI gi volunteer singna EPK Deputy Chief Minister Gaikhangam na luchingba team amana blood donation camp adu hakthengna chatuna yengsinke Kongsara duda MPCC gi Vice President MLA Mangi Babu Treasurer S Achauba amadi MLA Mangawai Fesu sarugya ke Pauna Bazar da laiba Working Women's Hostel da su Sadbhavna Divas Palan Thauramasi pangthoke tharamadudha MPCC gi maikaidagi Cheng Hawai amadi atei potlam kaya mateng pike tharamadudha Deputy Chief Minister Gaikhangam MLA Mangi Babu amadi MLA Mangawai Fesu sarugya ke All India Working Voluntary Services Manipur Branch ki Secretary Memana Hostel asi introducing amaga supna marfudrama pangi Mars tarani thoida Sonia Gandhi na jatra hullaba matungda haujik mapung phaba hostel oinana bakana honare Hauji tongan ba nupi humpu manga gi mathakta leiri masi Manipur gi district pumna maktagi laktuna leiraba ngaktani makoi gi damaktadi yamna khudong saba ama oire phungduki Deputy Chief Minister Gaikhangam na Bharat ki Prime Minister oiramba Rajiv Gandhi asi rajniti da changbagi wakhal leiramde mafam matamna yadabadagi mahak rajniti da khongdarakhe mahak kathokpa amadi integrity leiba misakni Bharatna IT gi lamda khumang chauksiliba asi maki manglan adu mangphaunarakpani youth amadi nupi singi hak phangnanaba kanna kholaw lauramba misakamani maki mama asi yeknaba singi khutta leikhidabani phungduki ngarangdagi hauna maram khangdana oil pump kaya thong lona khibana maram oiduna miyamna petrol phangnadabagi awaba kaya mayoknare
Petrol liter da black ta chama hen pinare ngasi su oil pump khara natana ayamba pump sing thonglo nakhi. Amarom da Manipur Sarkar gi Consumers Affairs Food and Public Distribution gi official kangbu amana Imphal gi akoi bada leiriba oil pump sing da chatuna thau ningthina piribra haina yengsin kre. Indian Oil Corporation na oil pump sing da thau phajana pibra pidabra haina su official sing aduna yengsin ki. Oil pump khara da ngarang pung khara thau piram laga pump thong lonsin kribasi. Miyamna thau phangaroidra haina ka hena thau loksin khiba amadi handak numit nini general holiday laikhibana khudong sadaba khara laikhi haina IOC gi maikei dagi khanglakhi. Asam gi golagata khangongdana ban tawasina su gari chathok chashinda apanba oi adumoina mak ngasi ayuk thau puba gari yankhairom Imphal da thungnare haiki. Street vendors singi chap chaba policy sarkar na sembi dabana street vendors singna awaba kaya mayuk na bani haina naro thongdangi editor khoirom loya lakpana ngasi jam hall da pangthokpa street vendors scheme gi matang da khana nei na bagi mifam da high crate roadside vendor welfare association na sinduna pangthokpa street vendors scheme 8 2014 gi khan nei na ba mifam aduda IMC gi revenue officer M Sardayauna street vendors singi luchingbi kayana sarukya khe tawangamar lainana Manipur nupi marup ki working president Sakina Manipur Sarkar na street vendors singbu yaifena ba sakwa thorang amata packet pide haina nungai taba fungdukhi case lawyer lakpana sarkar gi thoksil asoiba leibana tattana street vendors singi wathok lakpani haiki ngasigi mifam masina Manipur lengak na Supreme Court ki judgment ikai khunabiduna tangai fadana athuba matamda Town Banding Committee Sembiu Imphal Sargi Manung da family bus street vendors sing Sarkar na survey tawduna khudakta saktak CPU ima kaithal gi manung da hangliba mathaki saruk sing street vendors singi saruk ohelu haiba warip lokre Laipak sigi lusingba moina Laipak miyam gi yai phanaba imai bel singi punsi imai bel singi lantum ngang na nabagi damakta ai amade ai gi sarkar na kari tawgadagi haibasi afaba lusingba amagi afaba koktuna pothorokpa afaba thokdang dubune madudi kadai tawte armed forces bise for active oiro inner line permit system gi bo oiro miyam gi wakhalun go loinana laipak ki yaifana bi damakta sit and protest tojaribi yamna democratic oiba ganatantric oiba mongda ihau haujarakli bi kambu singda mokpong kapsindana tear gas kapsindana lakshi charge tokna pikliba mahairoi singda sasan pubagi thauna leiriba sarkar buda miyam gi damakta kari tham torkadagene Sahi kaya gi mamang dagi toti ising phangan bangam dana lakpa luang sangbam amadi matai athuba matamda toti ising phangalagani haina PSCD Imphal East Division gi Executive Engineer KSS Lalit Babu na phongdokre Lalit Babu na makha taraduna Langol Chingi wangmada leiba asai Loglenda National Rural Drinking Water Project ki makhada mafam asi water supply scheme ama mamang sahi gi December ki tang 12 dagi saba hokhibani Lagiba December thadal usinbagi pandam thamliba scheme asi saba pungloi loire sangagadaba khaktang ngaire masina matai khul amade luang sangmam da thaknaba ising phanganba ngamlagani hairiba mafam sing asi Imphal dagi amade koirengai dagi lakpa water supply scheme singna yengsinba ngamdaba mafamni scheme asi paikatpada singi saruk kokthokuna uwa yathatkiba adu mausagi phibamda amuk hanjinana ba pandamda ngasi mafam asida uwa thabani phongdokhi tagi lakpa ising ama andagi akhoi sida mangda ubiriba akhoi na pukri ani tawjeraga thamjarisa pukri sidagi singkhallaga tawba ama adagi akhoi lainung tube well laina akhoi gi ground water dagi akhoi gi submersible pump thadaraga lainung dagi singkhatpa ama makhal ahum ising ahum makhal ahum dagi tawba multi source oiba skill amani Oza watpa masung oza transfer tawba matamda thokliba khudong chadaba kaya asi koknanaba sarkar gi oiba transfer policy ama semnanaba sarkar da taksin gani haina MP Dr. T Mainyana ngase Imphal College ki humanga suba thoram da haikre Imphal College Foundation Day Celebration Committee na sinduna college asigi Jubilee Hall da pangthokpa thoramadda college asigi principal Ramesan Rahamom yauna miyakana sarukya ke thoramadda sahi asigi oina excellence award to excellence
कैडेट की मनापिरक्लबा बैरोडान मैक्सवेल हिंदी प्राइमरी स्कूल की हेडमिस्ट्रेस खैराकुम सुनीता माउंट एडवरेस्ट मतोलोंखिबा नामैराकपम चिंखैंगान यावना कॉलेज असिगी मकोक मतंग तारख्रबा अफबा महिरोइसिंगदा खुदोलपोट पिदुना इकै खुमनुबुटखि इम्फाल कॉलेज की डीन ऑफ स्टूडेंट वेलफेयर लाइश्रम रंधोनीना कॉलेज असिबु सेमगत लंबा लेखिद्रबा सिंगी वाकलोल सिंग अदु थबकता ओंथोकनबा होनमिनसी हाइकी डॉक्टर टी मैनेना मतंगी ममल खंगनबदी महिरोइ सिंगना हिरम खुदिंगदा माई पाकपा ngamgani मांगना मखा तारदना मणिपुर सरकार की ओइना सिंगी लम सिंगदा हिरम कयादा साखटनबा सेमगतपा लेइरे हाइना चेद लेरबसु हंदक तमेंगलोंगदा चलुबदा लेरंबा स्कूल अमसुंग अतै लोइसंग सिंगदा तंगाई फदना चंग्रबा याद्रबा पोलम सिंग अमत लेरम किदि हाइकी ऑल इंडिया की लेवल दा परीक्षा फजन तौरकांदा या फजन खल्लगा मखोइ सिलाई अदुना मखोइ दे स्पेशल ट्रेनिंग तौरबनी एबा नाखोइ दमता अदुना ब्यूरोक्रेसी सिना सरकार जे नगदोबनी अदु अफा मकल की एडमिनिस्ट्रेशन लाइदबदगी ब्रिटिश की एजुकेशन सिस्टम सिदा कोई सुम लाखदगी मसी बाव कोई पुतोखम गमद लेरियो इनर लाइन परमिट सिस्टम मणिपुर सरकार ना चनहनबा ngamdrabasu लेकाय लेकाय द लेरिबा क्लब अमसुंग मैरा पाइबी सिंगना मिटोप सिंग संगलकपदा मतिक साना सखंगलबा मतुंगदा लेहनबगी खोंथांग ओइना थोंजु पार्ट 1 अमसुंग पार्ट 2 दा लेरिबा क्लब तरातरु के अपुनबा फोरम फॉर डिमांड ऑफ इनर लाइन परमिट सिस्टम इन मणिपुर सेमदुना थबक पाखटपा हौरे हरि फोरम असिना सिंदुना ngasi मसिना कोनबा मफम सिंगदा पाक सन्ना वकनफम चटख्रे फोरम की प्रेसिडेंट कक्सिंग ताबम बिरहारीना हौखिबा इन सोल्यूशननी तरानी थोइदा संगसिनखिबा आईएलपी चना हननबगी खोंजंगदा मसाना चरा फावबा हेंदुना खोंजंग संगसिनखिबनी अदुबु माई पाकपा ngamhौद्रे हौजि सरकार असिना मसागी ओइबा फिरेप लौजबा ngamद्रबनिना फोरम असिना कोनबा मफम सिंगदा मांगजौनना लौखटपा सेक्शन थौरांग ओइना मिटोप संगलकपदा मतिक साबा सखंग चेगा लोइनना चंगहनबगी फिरेप असि लौखटपनि हाइखि अखोइ थौजु पार्ट 1 2 दा लेरिबा चंगइबा मिरान चाइसिंसे मोइबु लेहनसी लेहंगु जायबना तवा अखोइ ताराम ताराम लेहनसी तोबुदति कंडीशन wi मखा लेहनसी मखोइ कैदुबु लापनो करिगी कमाइ तोब कनानो कैनो हाइबा सकंगचे सकताकचे लोने लोनेना कयाम खुलेगे तबनो करी प्रोफेशनल हाइबना सिंबा अदुगुम्बा पोलमा थमकांदा इरेना हरो हरो लेमिनसी हाइबा वखलोन मुग लोनेना कोइ सागलपा अदुगुम्बा सिगुम्बा फोरम मने अवांग खुनौदगिना ngairangmam taba kilometer ahumrom sangba intervillage road matam sangna government na semjin bidabadagi khunja sing sel khaina duna nung chaiduna semjin kre lamsang kendra gi manung sanba lambi ase khul adugi akoibada leiba khunja singna asangba senfam putoktuna semjin bani lambi semjin na ba honabagi mapung oiba thaudang awang khunau youth development association na loki mari leinaba authority da hanna hairabasu miyeng changbiraktababu lamdam adugi praja singna pendaba phungdoknarakli तसेना सरकार असना हुई पाले बिसना यंगिरकबदगी तको खुंजासिना अवनो यु डेवलपमेंट एसोसिएशन सिंजा लांगजना खुंजासिना पैसा खाइरोरगा मयामदगी मतें ख पामबिरकदुना अवनो यु डेवलपमेंट एसोसिएशन लमजिंग नमता कोना छिनजरोरगा मयामदा हाइजरोना लंबी सि छिनजगिबनी हाना हेल्थ डायरेक्टर ओइरंबा डॉक्टर सुरेशना इबा द एनलेस कबो वैली ngasi release तौख्रे प्रेस क्लब त पांथोखिबा थौरमसिदा कैसामथों केंद्र की एमएलए लाइसोम इबोमसा थांगमबन केंद्र की एमएलए केएस जयकिशन सुसरुगिया की एमएलए इबोमसा ना कबो वैली इंडिया गवर्नमेंट ना बर्मा दा पिथोखिबा असि अमुक हंजिललकपा याब्रा हाइबदु यंगसिनबगी तंगाई फदबा ngasi सुलेदी पाक सावरबा कबो वैली पिथोखिबसी अखोगी लाइबक थिबनी मसिगी मतंग दा कुपना थिगतुना लाइरिक अमा डॉक्टर सुरेश ना पुथोरक्लिबा असिना कबो वैली बु अमुक हंजिल हनना बा होनाबदा चावना मतेंग ओइगनी हाइखि CPIM की लुचिंगबा जायोटी बासुगी चामा सुबा मपो कुमोन थौरम CPIM मणिपुर स्टेट काउंसिल सिंधुना इम्फाल की कुकी इन द पांथोख्रे थौरमसिदा पार्टी सिगी लुचिंगबा मैत्रम सामू CPI की स्टेट सेक्रेटरी मोयरांगथेम नरा JDS की वर्किंग प्रेसिडेंट मनिहार गोस्वामी सुसरुगिया की चाइल्ड जर्नलिज्म वर्कशॉप एंड डिसेबिलिटीज हाइबसिदा निमित हुमनी चथरखिबा थौरम होटल आनंद लोशन क्रे थौरमसिदा स्टेट कमीशन फॉर पर्सन विद डिसेबिलिटीज की कमिश्नर एल इबोमसा सोशल वेलफेयर डिपार्टमेंट की साइकोलॉजिस्ट एल धनेश्वर वर्ल्ड विजन इंडिया की एस दोरेंद्र सुसरुगिया की खोइरो मथक लेकाइदगी लौरेंबम रंजिता हाटपदा चेन्नई हाइबा लाइश्रम इबोमसा ngasi CGM थौबाल दा पुथोकलबा मतुंग निमित 15 गी जुडिशियल रिमांड पिदुना जेल दा थाजिनख्रे मा कोर्ट ता पुथोरकपदा JC अमदि मियामना कोर्ट कॉम्प्लेक्स ता थोमजिनख्रे जेनरी बमियोगी मथकता अथुबा मतमदा वायल चथदुना अकनबा चैराक पिनबा दाबी तौरे
ILP chana halu haiba dabi da ngasi jiribam gi gulathon kaithen da wakan fam chatakre miyam gi mihut oiriba singna ILP chana hanba ngamdrabadi khudakta fam thadokadabani hairi apunba maira paibi lupna hianglam wabagai kairak lamjau amadi tezpur da ngarang maira gi rally chatkre wabagai lamkhai kaithel dagi hokhiba rally asina kairak da makhong fawba chatkhe Class 12 tamliba mahiroi amana mahaka class manadaba nupi masa amada Facebook ki khutangda natai chadaba wahai wata sijinaduna thajilakpadagi faraga matungda tawdanaba khangankre hari Desamgi office ta pangthopa pawgi mifam amada mahiroi lup asigi vice president arambam thoithoina afaba hiramda sijinarabadi Facebook asi hiram kayada kanaba lobu yai adubu inkhalaliba mahiroi singna lana sijinabadagi phattaba lambida chatkhiba yabagi oithokpa leibana mama mapa oiba singna class 12 fawbagi manungda leiba mahiroi singna internet yawba mobile phone sijinadanaba senabiu haiki kayigumba tangai fadana sijinaba kanu tawragasu mapa singna kupna yengsbiragadi yang fai hai tare to desam su mamang su ba ke su mayam ma lakhi balai hai tare Kangla paki nongchup thangbana kalda khoi choptuna nga fana ba honaramba mioi manga kangla ngangliba ahanba IRB na faduna Imphal thana da sinakre hari Battalion asigi AC manglemna IRB na kangla gi akoibada leiriba pukri sing asida mioi kayana fi sujinba gari samsinba khoi chopana singba thingduna luna na thamnana ba honaduna lakli ngasi nungthil pung mari rom taba matamda mioi mangana khoi choptuna leirambadagi phaduna police ta sinakhibani hairi Senior Citizen for Society ke President Oiramba N Binoy na lekhidabada Manipur State Pensioner Union na awaba phongdokre hauji sanabagi pau Nasi sanabagi pau da Kangkutara Marina Saruk Yaduna Ngasidagi Yankemapan Suba Sar Churajan Singh KCSICBE League Kam Knockout Kang Tournament Yes School Gi Gopal Dev Mandap Tahokre Audopagi Thoramda Bosem Gi Chairman P Dana Kumar Manipur Kang Association Gi President M Jadumani Hana Industry Gi Director Oiramba Dhiraj Yumnam Su Saruk Yakhe Manipur Kang Association Gi Miyeng Makhada Yes School Kangkutna Sinduna Pangthogadoriba Tournament Asigi Ngasi Sanakibada IWKK Kangkut Uchekona Nika Kangkut Nila Kutibu Panjal Taranipal Taramarida Maitiba Pikre Mathangi match tha sigi kunithoida lak thangmeban amadi pangamba Kangkut ka sanaragani Imphal East District Football Association Sinduna Kumal Lampaki Artificial Tapta Chathariba Moirangtem Ibobi Memorial First Division Football League Nong Chingi Phibam Pattabana Matam Khara Yaithokluraba Matungda Ngasidagi Makha Sanaba Hokre Tournament asigi ngasi sanakiba ahanba ground da Dog Yairi Pokna Nesu Khuraibu Gol Manga Sinoda Maitiba Pikre Ani Suba ground gi sanakiba da UPSA Pukhauna Rao Lairgingbam Laikaibu Gol Mari Amada Maitiba Pikhe Hayeng Super Division gi match oina ahanba ground da PYA Kairang Amadi YOSC Khuraiga sanaragani Ani Suba ground da Upakyam Gai Amadi Citizen Club Sobum Laikaiga sanaragani District Youth Affairs and Sports Office Tawalna Sinduna District Asigi Oiba Sahi Taramari Tarataret Amadi Taramapal Ginupa Masa Nupi Masagi Oiba Event Nipan Table Tennis, Volleyball, Sepak Takraw, Wrestling, Boxing, Badminton, Kabaddi Amadi Fencing Gi Sanari Sing Khanbagi Trial Selection Tawal Gi Tongan Tongan Ba Mafam Sing da Pangtukre Trial Selection Ase Tha Sigi Kunmatoi Fawba Pangtukani Haina DYSO Tawal Gi Ai Purnima Sina Thadoropa Cherol Amana Khangalakni Manipur Rifles Association Sinduna Sutar Marfuma Thoina Sarukiyaduna Kumalampaki Shooting Range da Zatarakiba Kunmari Suba All Manipur Shooting Competition gi ngasi mangani sanba fawada meter kunmanga gi individual free pistol da IWDRA gi RK Salendra Junior Men's Individual gi Center Fair pistol da IEDRA gi M Baris Sarma Women Individual gi Sports pistol gi IEDRA gi L Mesiha Junior Women Individual Gi Sports Pistol da IEDAR Gi NG Intoingambi Chanu Junior Man Individual Gi Sports Pistol da Dimasigi CS Rambo Junior Man Individual Gi Standard Pistol da Sai RCG W Manikumana Hanbata Kre Meter Yankai Gi Man Individual Gi Free Pistol da IWDRA Gi RK Salendra Madi Junior Men's Individual Gi Free Pistol da Sai RCG K Assist Sermana Ahanbata Kre
District Sports Association Bisnupurna Sinduna Bisnupur Mini Stadium da Sathariba First Huidrom Pisak Memorial First Division Football League ngasasana kibada NEYA Ningthau Khongna TYA Thinungaibu goal taruk anida maitiba pikre Mapan Subai N Balalanda Memorial Second Division Ge Football League ngasasana kiba ahanba ground da LYVO Chothena UKCCI Oinambu goal manga humda maitiba piki anisba ground gi sana kibada ELSA Naral Senana LYC Thangalbo goal ohum sinoda maitiba piki Marisuba Dimazabi Kabui Memorial Super Division Ge Football League ki match ta FC Moirangna Yada Kangsoibi Mapalbu goal anisinoda maitiba piki District Football Association Thawalna Sinduna Charangpat Playground da team mangana sargyaduna chathariba L Ibetombi Devi Super Division Football League ki ngasisana kibada Lampha Hairokna PYC Fogdelbu goal tarahundishinoda maitiba pikre District Sports Association Kaksingna Sinduna Association Asigi Playground da team tarena sargyaduna chathariba Tade Subakeshwar Kumar Memorial First Division Football League Tournament ki ngasisana kiba ahanba ground da Social Welfare Club Kairak Mai Pakre Anisba Ground gi sana kibada YPO Sora Amadi YWU Kaksing goal amam chanaduna draw chatkre Panjabati Nasiki Nabarang Mangal Karalaya da Zathariba Manga Suba Mini National Fencing Championship ta Manipur na punna medal manga lagduna mangzal thari nupi masa amadi nupa masagi full team da amadi ipi da goal ani lawbaga loinana nupi masagi sevra da silver amasu phangkre August ki tang kutaruk tagi kuntra fawba National Ban Bhaval Delhi da pangthoka dariba National Bal Shri Camp ta sarukya ragani hiram sigi matang da paugi mifam ama khumal lampak ke Bal Bhavan da pangthokre paugi mifam adu da Manipur Bal Bhavan gi in charge W Uttarani na phonglo kibada creative performance da Priyanka Yurembam creative art da Rahul Singh Yumnam creative writing da Isneha Hodam amadi Abita Waikhomna Mamang sehigi December ki tang nipan dagi taranithoi fawba Kilkari Bal Bhaval Patna da zonal level dagi miyoi mari asi khallaba matungda National Bal Shri Camp asida sarukya gadabani hauji fawba da Manipur dagi Bal Shri Award phanglaba angang kun sukre sarukya gadoriba angang mari asigi haithoi singthoiba asina award soidana phanglakani haibagi thajaba lei haiki hauji ngasino mage ngasagi pau ICAR Lampel Pataki Pangba Paugi Matungina Ngasigi Quaidagi Saba degree Celsius Contrani Toy the Smith Taret Quaidagi Ingbana degree Celsius Kunitoy the Smith Manga Nungchita Yauba Ising Manin Chang Ayukta Chada Humudra Taru Nungtildana Chada Humpuma Toy Nongjugi Chang Nil Haujare Badamaru Bapa Mukana Sahi Tara Marigi Matung da Sarmilagi Matakta Siriba Maram Chadi Haina Judicial Custody the Gitadora Craig Narendra Modi na thamoi sengna mahaki khongjang gi matangda mot pigadabani haina phongdokre Sarmilagi punsibu ngak senba haibasi Manipur Sarkar gi firep ni haina Deputy Chief Minister Gaikhangam na phongdokre amadi Manipuri lol na Nepal suba sedul da chankhiba chahi kolumdoi mapung pharak pagi thauram Manipuri lol gi numit pak sanna pangthokna kre ngasi gi oina di Istv na pizaba pau matang solution jare mieng tabiri basingbu amuka hanna kurumjari